Myanmargi military junta gi mathakta lal horiba kuki lal hawu masel hatoknare. Ngamkhei Lanthoktuna India da Chensilakpa militant ama Yaona Mari Turel Eraknaduna Sire. Myanmargi Chin state ta khulai matik chana paiba kuki militant masen gi marakta akanma maongda khutthoknarappadagi kuki kaya Ngamkhei Lanthoktuna India da Chensilakpa leptre. Masing yamlaba kuki sing tiaw Turel lanthoklaga Mizoram tamna Chensilakpada Chin National Defense Force ki member ahum Yaona kuki macha mari Sire haina report amana phongdorakle. Matam kharagi mamangdagi Chin state ta khulai matik chana paiba Chin National Army CNA amasung CNDF ki marakta khutthoknaduna lakhibane. CNA gi militant singna Chin state ta leiba CNDF ki maru oiba kem ama khudum chansina bo honarakpadagi nakal ani na akan mamoongda khutthoknarakpaga loinana manak nakpada leiba miyoi sing Ngamkhei Lanthoktuna India romda chensilakhibane. Hauze khutthoknariba CNDF amadi CNA Myanmar gi military junta maithiba pina bo honaduna lakhibane. Wafam kharada yanaba ngamdabadagi khulai paiba militant ani Mizoram ga tainana leiriba Myanmar gi Chin state ta khutthoknaba horakhe. Maduna maram oraga Chin state ki miyoi lising mari rom Mizoram da Chensilakpa laikre. Mizoram amati Myanmar gi tainaba mafam da cheliba tiaw Turel lanthorakpa natana India rom da Chensilakpa gi atopa lambi leitaba maramna kuki sing adu Turel asida iroiraga lanthoknaba honarakhibani haire. Hauzik Mizoram gi Champhai district ta Myanmar gi kuki lising mari rom changjafam lauduna leiri haina police ki report amana phongdorakle. Champhai district ke senior police official amana agency da phongdorakhibagi matung inna Mizoram ga lona ba khawami amasung Rekhodar khungangdagi Chensilakpa kuki furup ki miyoi lising ani chanipani fumanga Jokhothar village ta hangdokpa relief camp sing da changjafam lauduna leire. June 19 dagi hauna Chin Land Defense Force H amasung Chin National Defense Force ki marakta khutthoknaba horakpadagi Chin state ta leiramba kuki furup ki miyoi sing pangtaknana India romda Chensilakpa hokhe. Myanmar dagi Chensilakliba miyoi sing masing thibada pikliba angang sing yaudaba maramna hauzik faubada miyoi kaya Mizoram da Chensilaklapagi haiba chapchana khangba ngamdre. Mizoram gi Chief Minister Lanthoktuna gi political advisor na hangdokliba relief camp sing da chatuna Myanmar gi Chin state gi Chensilakiba miyoi sing na hauzik leiriba phibam adugi matangda kupna yengsanke. Report amagi matung inna kuki militant sing gi marakta makhata na khutthoknarakpaga loinana CNDF na Chin state ta leiba CDF-H ki maru oiba kem nipan khudum chansinba ngamle haire. CDF-H ki political wing oiriba luchingba amana phongdorakhibagi matung inna tongan ba kem nipan da leiramba CDF-H ki militant sing khulai thadoktuna surrender tawkiba leite. Mafam matamna yadabadagi tangai fadana kem thadoktuna chenkhibane. Hauziksu CNDF ki mathakta khut thanaba khudong chaba tanja ngaiduna leiri haikhe.